nahak nattana lengdraba wasakni Pamubin nahak yaudana Oidraba makokni Nuksibin nahak nattana lengdraba wasakni Pamubin nahak yaudana Oidraba makokni Oirasa nusaki ay haki Lengliba paliba pumana Oirasa nusaki ay haki Lengliba paliba pumana NNP Film Production Dinesh Pungdongbamna direction piba Naitom hariba film asi romance ta based tauba yamna icham chamba love story ni film asida ai ha shama yamung kaiku apsara aduga dasori sanjam adagin yam nauna machin tum khalak liba yam promising actor Jamshan aikoina cast tau film ne Dasori Sanjamna music direction piba aduga isai sibu choreograph tawbiba Dajon choreograph taw matamda aina hana tawdaba mong da haitare ko tamna imaginary oiba yamna creative oiba dance steps sing haitare do yam sengon yamna khara difficult oiba abdi ya laga kholaga tap tap ama leina hujik ma yamna yenga se na khangani yeminas Tankibana tamoy se nang ginung sibana Tankibana tamoy se nang La 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 Siraroi kanarasu Yengaroi kanamata NNP ki ahama production hariba production se kogi yam nauna tawjaba agi hero kumiba makai no director bai maru Dinesh and Yasina Naha and Pujala Simjaba production Namani, Yahama production films in Naitum Puji. Adri Nambi, Nambi Tamoigi, Mangani Nambi, Aiwakari. Adri Nambi, Nambi Tamoigi, Mangali Nambi, Aiwakari. Nungsibay tungafam oiribi Ayronangi apamata chingnamatadon tuna Nungsibay tungafam oiribi Ayronangi apamata chingnamatadon